ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯪꯂꯩ ꯇ꯭ꯔꯥꯟꯁꯂꯦꯠ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ M.R. Jamesꯀꯤ ꯗ ꯀꯂꯦꯛꯁꯟ ꯑꯣꯐ ꯒꯣꯁ ꯁ꯭ꯇꯣꯔꯤꯁ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯆꯦꯞꯇꯔ ꯅꯝꯕꯔ 1 ꯑꯣꯏꯅ ꯍꯥꯞꯂꯤꯕ Canon Alberic's ꯁ꯭ꯀ꯭ꯔꯥꯞꯕꯨꯛ ꯍꯥꯏꯔꯤꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯁꯤ꯫ ꯁꯦꯟꯠ ꯕꯔꯇ꯭ꯔꯦꯟ ꯗꯤ ꯀꯃꯟꯖꯦꯁ ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯄꯥꯏꯔꯦꯅꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯔꯤꯕ ꯃꯟꯖꯨꯅꯔꯕ ꯃꯤꯅꯁꯨ ꯆꯪꯅꯗ꯭ꯔꯕ ꯆꯔꯆ ꯑꯃꯅꯤ꯫ ꯑꯃꯟꯕ ꯑꯔꯤꯕ ꯆꯔꯆ ꯑꯣꯏꯔꯕꯁꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯄ ꯇꯨꯔꯤꯁ ꯈꯔꯅꯗꯤ ꯀꯕꯛ ꯆꯪꯅꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯔꯤꯁꯁꯤꯡ ꯇꯣꯏꯅ ꯂꯥꯛꯄ ꯃꯐꯝꯗꯤ ꯑꯣꯏꯗꯦ, ꯅꯣꯡꯃꯗ ꯑꯃ ꯑꯅꯤꯈꯛ ꯂꯥꯛꯄ ꯅꯠꯇꯅ꯫ 1883ꯒꯤ ꯁ꯭ꯄ꯭ꯔꯤꯡ ꯃꯇꯝꯗ ꯀꯦꯝꯕ꯭ꯔꯤꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯦꯛꯆꯔꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯦꯅꯤꯁꯇꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯒ ꯂꯣꯏꯅꯅ ꯐ꯭ꯔꯥꯟꯁꯇ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯇꯨꯔ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯦꯟꯠ ꯕꯔꯇ꯭ꯔꯦꯟ ꯗꯤ ꯀꯃꯟꯖꯦꯁ ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤꯗꯁꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯤꯁꯇꯟꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅꯗꯤ ꯁꯦꯟꯠ ꯕꯔꯇ꯭ꯔꯦꯟ ꯗꯤ ꯀꯃꯟꯖꯦꯁ ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤꯗ ꯆꯠꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯆꯔꯆ ꯑꯗꯨꯕꯨ ꯑꯟꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯌꯦꯡꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯗꯦꯅꯤꯁꯇꯟꯅ ꯃꯇꯣꯝꯇ ꯑꯣꯏꯅ ꯆꯔꯆ ꯑꯗꯨꯗ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯦꯟꯠꯇꯨꯗ ꯂꯩꯍꯧꯒꯦ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯦꯅꯤꯁꯇꯟ ꯃꯇꯣꯝꯇ ꯆꯔꯆ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯔꯃꯤꯠ ꯂꯧꯔꯕ ꯃꯇꯨꯡ ꯆꯔꯆ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯕꯨ ꯒꯥꯏꯗ ꯇꯧꯕꯤꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯗꯦꯅꯤꯁꯇꯟꯗꯨ ꯆꯔꯆ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯃꯗꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯅꯝꯂꯝꯃꯤ꯫ ꯆꯔꯆꯇꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯗꯦꯅꯤꯁꯇꯟꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯨꯝ ꯇꯧꯏ꯫ ꯃꯐꯝꯁꯤꯗꯒꯤ ꯃꯈꯣꯡ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯕꯒꯤ ꯐꯤꯂꯤꯡꯁ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯐꯣꯇꯣ ꯅꯝꯗꯨꯅ ꯑꯃꯗꯤ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯄꯦꯟꯇꯤꯡꯁ ꯑꯃꯗꯤ ꯁ꯭ꯀꯜꯞꯆꯔꯁ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯣꯠꯁ ꯏꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯈꯟꯗꯕ ꯅꯠꯇꯦ ꯗꯦꯅꯤꯁꯇꯟꯅ꯫ ꯃꯥꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯒꯥꯏꯗ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯃꯁꯥꯗꯨ ꯂꯩꯇꯥꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯒꯤ ꯃꯇꯨꯡ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯉꯛꯂꯩ ꯂꯩꯗꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯀꯤꯖꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯗꯦꯅꯤꯁꯇꯟꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯈꯖꯤꯛ ꯆꯤꯡꯅꯕ ꯐꯥꯎꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯥꯕꯨ ꯐꯥꯅꯕ ꯇꯥꯟꯅꯔꯛꯂꯕ ꯖꯥꯠꯂ ꯍꯥꯏꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯟꯖꯩ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯠꯅꯔꯛꯄ꯭ꯔꯥ, ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯄꯥꯈꯠꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯗꯦꯅꯤꯁꯇꯟꯅ ꯅꯨꯄꯥꯗꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯀꯌꯥ ꯑꯃ ꯊꯣꯛꯂꯝꯂꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯤꯁꯇꯟꯗꯤ ꯃꯥꯒꯤ ꯒꯥꯏꯗ ꯑꯗꯨꯒꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯏꯇꯣꯞ ꯇꯣꯞꯄ ꯃꯇꯧ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯊꯥꯗꯕ ꯁꯪꯂꯨꯗ꯭ꯔꯦ꯫ ꯐꯣꯇꯣꯁ ꯀꯥꯞꯄ ꯑꯃꯗꯤ ꯃꯥꯒꯤ ꯅꯣꯠꯕꯨꯛꯇ ꯅꯣꯠꯁ ꯀꯌꯥ ꯑꯃ ꯏꯁꯤꯟꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯗꯦꯅꯤꯁꯇꯟꯅ ꯃꯊꯧꯗꯨ ꯇꯧꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯒꯥꯏꯗ ꯑꯗꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯔꯥꯡꯅꯕꯒꯤ ꯃꯑꯣꯡꯗ ꯋꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯉꯥꯊꯔꯒ ꯑꯃꯨꯛꯁꯨ ꯆꯨꯝꯅ ꯂꯦꯞꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯨꯔꯨ ꯇꯥꯁꯤꯟꯅꯕꯣꯏ ꯇꯧꯅ ꯅꯥꯀꯜ ꯑꯃꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯏ꯫ ꯑꯍꯥꯟꯕꯗ ꯀꯩꯁꯨ ꯈꯜꯂꯝꯗ꯭ꯔꯕꯁꯨ ꯀꯣꯟꯅꯗꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯗꯦꯅꯤꯁꯇꯟꯅ꯫ ꯃꯥꯒꯤ ꯒꯥꯏꯗꯇꯨ ꯂꯟꯆ ꯆꯥꯗꯕꯒꯤ ꯆꯥꯛ ꯂꯥꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯗꯦꯅꯤꯁꯇꯟꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪ ꯌꯨꯝꯗ ꯍꯥꯟꯅ ꯍꯜꯂꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯍꯟꯕꯤꯔꯣ, ꯌꯥꯅꯤꯌꯦ꯫ ꯅꯣꯠꯁꯀꯨꯝꯕ ꯂꯧꯕ, ꯐꯣꯇꯣ ꯅꯝꯕꯁꯤꯗꯤ ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯝ ꯇꯧꯖꯍꯧꯔꯒꯦ꯫ ꯑꯩꯁꯨ ꯀꯨꯏꯅꯗꯤ ꯂꯩꯔꯔꯣꯏꯗ, ꯄꯨꯡ 2ꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯍꯜꯂꯗꯕꯅꯤ꯫ ꯅꯪꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯏꯪꯕ ꯃꯥꯜꯂꯤ꯫" ꯅꯨꯄꯥꯗꯨꯗꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯗꯦ, ꯃꯗꯨ ꯍꯧꯖꯤꯛ ꯌꯥꯗꯦ꯫ ꯅꯪ ꯅꯇꯣꯝꯇ ꯃꯐꯝꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯕ ꯌꯥꯗꯦ꯫ ꯅꯪꯅ ꯉꯥꯏꯌꯣ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯑꯩ ꯑꯗꯨꯝ ꯉꯥꯏꯒꯦ꯫ ꯄꯨꯡ 2 ꯑꯣꯏꯔꯕꯁꯨ 3 ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯉꯥꯏꯒꯦ꯫ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯂꯥꯝꯕꯁꯨ ꯐꯥꯎꯗꯦ, ꯏꯪꯕꯁꯨ ꯀꯩꯝꯇ ꯐꯥꯎꯗꯦ꯫ ꯌꯥꯅꯤ, ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧ, ꯑꯩ ꯅꯪꯕꯨ ꯉꯥꯏꯒꯦ." ꯗꯦꯅꯤꯁꯇꯟꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯣꯏ, ꯅꯪꯅꯕꯨ ꯌꯥꯗ꯭ꯔꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯣ꯫ ꯑꯗꯣ ꯅꯪ ꯆꯥꯛꯄꯨ ꯂꯥꯝꯂꯁꯨ ꯏꯪꯕꯨ ꯏꯪꯂꯁꯨ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯖꯕꯅꯤ, ꯅꯪꯅ ꯌꯥꯗꯕ ꯈꯛꯅꯤꯀꯣ."
ꯄꯨꯡ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯗꯦꯅꯤꯁꯇꯣꯟꯁꯨ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯇꯧꯁꯤꯜꯂꯤ꯫ ꯆꯔꯆꯇꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯣꯜꯁ, ꯑꯜꯇꯥꯔ, ꯇ꯭ꯔꯦꯖꯔ ꯊꯝꯕ ꯆꯦꯝꯕꯔꯁ, ꯆꯔꯆ ꯁꯀ꯭ꯔꯤꯟꯅꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨ ꯐꯣꯇꯣ ꯂꯣꯏꯅ ꯂꯧꯔꯦ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯅꯣꯠꯁ ꯈꯔꯁꯨ ꯇꯧꯁꯤꯟꯍꯧꯔꯦ꯫ ꯒꯥꯏꯗ ꯑꯗꯨꯁꯨ ꯗꯦꯅꯤꯁꯇꯣꯟꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯧ ꯎꯠꯂꯕꯁꯨ ꯗꯦꯅꯤꯁꯇꯣꯟꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥ ꯆꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯔꯆ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯀꯔꯤꯅꯣ ꯈꯟꯗꯣꯛꯄ ꯉꯝꯗꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯗꯦꯅꯤꯁꯇꯣꯟꯅ ꯅꯨꯄꯥꯗꯨꯗ ꯍꯪꯂꯛꯂꯝꯃꯤ꯫ "ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯦ꯫ ꯁꯣꯝꯒꯤ ꯇꯧꯔꯂꯣꯝꯗꯒꯤ ꯂꯥꯛꯄ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ ꯑꯩꯅ ꯈꯟꯕꯗ꯫ ꯅꯪꯗꯤ ꯇꯥꯗꯕ꯭ꯔꯥ?" ꯒꯥꯏꯗꯇꯨ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯃꯤꯠꯇꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ꯫ "ꯃꯥꯅ ꯊꯣꯛꯍꯟꯕ ꯃꯈꯣꯜꯅꯤ꯫ ꯃꯥ ꯂꯥꯛꯂꯦ꯫ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯊꯨꯅ ꯊꯣꯛꯅꯕ ꯇꯧꯁꯤ." ꯗꯦꯅꯤꯁꯇꯣꯟꯁꯨ ꯆꯔꯆꯀꯤ ꯊꯣꯡꯂꯣꯝꯗ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯝꯂꯒ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯕꯕꯣ? ꯊꯣꯡꯗꯤ ꯁꯣ ꯂꯣꯜꯂꯤꯁꯤꯗꯤ꯫ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯁꯤꯗꯤ꯫ ꯏꯕꯥꯅꯤ ꯈꯛꯇꯪꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ." ꯁꯦꯟ ꯕꯔꯇ꯭ꯔꯦꯟ ꯗꯤ ꯀꯃꯦꯟꯖꯦꯁꯀꯤ ꯆꯔꯆ ꯑꯗꯨꯒꯤ ꯑꯜꯇꯥꯔꯒꯤ ꯃꯅꯤꯡꯒꯤ ꯁꯔꯨꯛꯇ ꯊꯦꯠꯂꯤꯕ ꯑꯆꯧꯕ ꯑꯃꯟꯕ ꯄꯤꯛꯆꯔ ꯑꯗꯨ ꯗꯦꯅꯤꯁꯇꯣꯟꯅ ꯑꯃꯨꯛ ꯎꯔꯛꯂꯝꯃꯤ꯫ ꯄꯤꯛꯆꯔ ꯑꯗꯨꯒꯤ ꯃꯈꯥꯒꯤ ꯁꯔꯨꯛꯇ ꯂꯦꯇꯤꯟ ꯋꯥꯍꯩꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ: "Quaeciter est vitrandus liberevit humanin, quem diabolus Deo balovet strangulari." ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅ ꯉꯛꯁꯝꯂꯍꯠꯇꯨꯅ ꯍꯥꯠꯂꯒꯗꯕ ꯃꯤꯁꯛ ꯑꯃꯕꯨ ꯁꯦꯟ ꯕꯔꯇ꯭ꯔꯦꯟꯅ ꯃꯇꯧ ꯀꯔꯝꯅ ꯀꯟꯕꯤꯈꯤ ꯑꯁꯨꯝꯅ ꯍꯥꯏꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯗ ꯀꯥ ꯍꯦꯟꯅ ꯊꯥꯖꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯄꯤꯛꯆꯔ ꯑꯗꯨꯗ ꯗꯦꯅꯤꯁꯇꯣꯟꯗꯨ ꯃꯄꯨꯛꯅꯤꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯄꯤꯛꯆꯔ ꯑꯗꯨꯗ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯗꯦꯅꯤꯁꯇꯣꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯇꯨꯡ ꯑꯣꯜꯂꯒ ꯃꯥꯒꯤ ꯒꯥꯏꯗꯇꯨꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯒꯥꯏꯗ ꯑꯗꯨꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯍꯥꯛꯇꯤ꯫ ꯒꯥꯏꯗꯇꯨ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯄꯤꯛꯆꯔ ꯑꯗꯨꯗ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯣꯏꯔꯨꯝꯕꯒꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯄꯨꯟꯁꯤꯟꯅꯩ, ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯃꯄꯤ ꯂꯦꯞꯄ ꯂꯩꯇ ꯆꯦꯟꯊꯗꯨꯅ ꯄꯤꯛꯆꯔ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯎꯠꯂꯤꯕ ꯃꯇꯧ ꯑꯗꯨ ꯇꯧꯁꯤꯟꯅꯔꯤꯕꯅꯤ, ꯂꯥꯏ ꯌꯥꯝꯅ ꯅꯤꯡꯕ ꯁꯥꯁꯤꯟꯅꯔꯤꯕꯅꯤ, ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯗꯦꯅꯤꯁꯇꯣꯟꯅ ꯈꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯛꯂꯦ꯫ ꯈꯔ ꯈꯔ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯨꯡ ꯊꯦꯡꯖꯤꯜꯂꯛꯂꯤꯈꯩ, ꯃꯝꯕ ꯍꯦꯟꯖꯤꯜꯂꯛꯂꯤꯈꯩ ꯃꯈꯣꯏꯅ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ, ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯝꯃꯤ꯫ ꯒꯥꯏꯗ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯂꯩꯇꯥꯗꯕ ꯉꯥꯏꯉꯝꯗꯕ ꯍꯧꯔꯛꯂꯦ꯫ ꯀꯣꯟꯅꯊꯪꯗ ꯗꯦꯅꯤꯁꯇꯣꯟꯅ ꯆꯔꯆ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯅꯣꯠꯕꯨꯛꯇꯨ ꯃꯥꯒꯤ ꯕꯦꯒ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯕꯗꯨ ꯎꯕꯗ ꯒꯥꯏꯗ ꯑꯗꯨ ꯃꯁꯥ ꯈꯔ ꯌꯥꯡꯕꯒꯨꯝ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯊꯣꯡ ꯑꯗꯣꯝꯗ ꯊꯧꯔꯛꯂꯝꯃꯤ, ꯒꯥꯏꯗꯇꯨꯅ ꯂꯝꯖꯤꯡꯗꯨꯅ꯫ ꯆꯔꯆꯇꯨꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯦꯜ ꯑꯗꯣꯝꯗ꯫ ꯒꯥꯏꯗꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯣꯝꯁꯦ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ, ꯄꯤꯛꯆꯔ ꯑꯃꯗꯤ ꯑꯔꯤꯕ ꯄꯣꯠꯁꯤꯡꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯏ, ꯆꯨꯝꯕ꯭ꯔꯥ?" ꯗꯦꯅꯤꯁꯇꯣꯟꯅ ꯈꯨꯝꯃꯤ, "ꯄꯥꯝꯃꯤ꯫ ꯑꯗꯣ ꯅꯣꯏꯒꯤ ꯃꯐꯝꯁꯤꯒꯤ ꯑꯅꯛꯄꯗ ꯂꯥꯏꯕ꯭ꯔꯦꯔꯤꯒꯨꯝꯕ ꯂꯩꯒꯗ꯭ꯔꯥ?" "ꯂꯥꯏꯕ꯭ꯔꯦꯔꯤꯒꯨꯝꯕꯗꯤ ꯂꯩꯇꯦ꯫ ꯊꯥꯏꯅ ꯑꯃꯕꯨꯗꯤ ꯂꯩꯔꯝꯃꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯈꯥꯡꯄꯣꯛ ꯁꯪꯗꯧꯅ ꯂꯩꯔꯦ꯫ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯂꯥꯏꯔꯤꯛ ꯑꯔꯤꯕ ꯈꯔ ꯂꯩꯍꯧꯏ꯫ ꯁꯣꯝꯅ ꯄꯥꯝꯂꯒꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯂꯥꯏꯔꯤꯛꯇꯨ ꯂꯧꯔꯨꯕ ꯌꯥꯒꯅꯤ꯫ ꯁꯤꯗꯒꯤ ꯀꯩꯁꯨ ꯂꯥꯞꯇ꯭ꯔꯦꯗ, 100 ꯌꯥꯔꯗꯁꯃꯨꯛ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯦ." ꯒꯥꯏꯗꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯗꯦꯅꯤꯁꯇꯣꯟꯁꯨ ꯍꯔꯥꯎ ꯌꯥꯔꯛꯂꯦ꯫ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯤꯅꯤ ꯑꯁꯨꯝꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯕꯨ ꯄꯥꯕ ꯍꯥꯏꯕꯁꯤ꯫ ꯃꯥꯅ ꯒꯥꯏꯗꯇꯨꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯄꯥꯔꯨꯒꯦ ꯈꯟꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯊꯔꯨꯕ ꯇꯧꯗ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯊꯣꯔꯛꯄꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯒꯥꯏꯗꯇꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯒꯥꯏꯗꯇꯨꯒꯤ ꯃꯌꯨꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯥꯎ ꯆꯥꯎꯅ ꯎꯏ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯐꯖꯅ ꯁꯥꯏ ꯌꯨꯝ ꯑꯗꯨ꯫ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨꯗ ꯍꯛꯇꯨꯅ ꯁꯦꯝꯕ ꯁꯛꯇꯝ ꯑꯃ ꯗꯦꯅꯤꯁꯇꯣꯟꯅ ꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗꯗꯤ ꯑꯜꯕeric ꯗꯤ ꯃꯥꯜꯌꯣꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯂꯥꯏ ꯑꯃꯒꯤ ꯁꯛꯇꯝꯗꯨ ꯊꯣꯡꯗꯨꯗ ꯍꯛꯄ ꯎꯔꯝꯃꯤ꯫
Alberic hairiba misak asi 1680dagina 1701 fauba Cambridgeta Canon oina lairamba nupani. Hek yengbada yum adu yamna kuiraba mallaba yum amagi saktam oina ui. Tanjaduda yumdugi thong adu gaitugi macha nupina manungdagi hangdoraklami. Nupi adusu magi mapagumna maithongda charangnaba amadi leitadabagi mamitai. Adubu nupiduna leitadriba adudi kanagumba misak amagi wakal khanbada wabo oiramgani haina Denistona khali. Mapa macha anidu kari karino wari khara sanai. Adubu Denistona di thoini hena tasinde. Guide aduna macha nupida hiraklami. Eigalak minariba nupase churchta noklaga leramba nupani. Deniston ngakchana na nupaduda yenglaklami. Mapana hairiba wadu tabada nupi machado pakhatpagum tawkhiba adusu Deniston urami. Asumna makoidu sofa thariba living room adomda changlaklami. Ka adugi manungda Jesus Christ ki achauba awangba cross ama leiba adu ui. Aduga cross adugi makhadana una saba box amasu lei. Box adusu yengbada yamna mallaba ariba box oina tawi. Gaitugi macha nupina chokri kharaga lantern amaga ka aduda pusilaklami. Aduga lantern aduna nakanda thalaga makhoi sing adu chokri da phami. Wari ngai hektar matung guide aduna phamlambadagi hogatuna una saba box adugi manakta changkhibadu Denistona munni yenghawi. Guide aduna box adu hanglaga box manungdagi angauba fina kufsinduna thamba lairika chawba ama puthoraklami. Fi adugi mathaktasu angangba machugi cross ama mayekna hai. Lairika adu guide uni hek factorak mikupta Denistona khangle. Madudi lairika adu 17th century gi matamgi lairik ni haiba. Amadi chena chamaga yankhai panba lairik ni haibadu. Lairik adugi saktam moong matau amadi manungdi yekliba laising adu ubada lairik tugi maramda hena khangningba paningba phawraklami. Lairik adugi mayanglengi sarukta Canon Alberic di Malion hairiba misakasigi kutlai amagi mamisu hai. Hairiba lairik adusu scrapbook ama oina dawi. Haibadi thainagi matamgi Ariba lon amadi mayak singna iba jajet amadi unagumba sing adu lairik adugi chena singda gamna naptuna thamlani. Lairik aduda nabliba pictures amadi Ariba mayak iba chena sing adu Canon Alberic hairiba nupa asina St. Bertrand di Commonwealth Church-tagi huralakpa soidana oigani. Aduga mahakna scrapbook asida napsinba soidana oigani haina Denistona khalami. Chena sing adu asumphakduni yengba matamda Denistona khangle. Madudi lairik adugi chena kharada nabliba mayak sing adu ngasidagi chahi chatret ki mamangda leramba Bible dagi setatpa mayak sing ni haibadu. Aduga lairik aduda nabliba mayak sing khara ngasidagi chahi chatruk mukki mamangda mangkhre haiduna khanaba ariba mayak sing ni hainasu chingnei Deniston mahakna. Yamna liraba amadi maruiba pictures amadi mayak sing yawba lairik adu Denistona adugi matik pamjare. Paisa khara piduna leirage aduga Cambridgeta pukhrasira haina fawba khali. Lairik tu leirage haina hairage khanna Deniston du magi guide tu di yenglaklami. Adubu guide adudi sakfam kairamle masadu thak nikpagum tawrami. Guide aduna hairami. Yaradi lairik se loiba phawbadang nangna yengbiramo. Deniston su wakal haina khanjinda lairik tu asum phaklaga yengba hawi. Mana asum yenglakpada picture amakhak thengnare. Picture adudi amanba lirba picture nate ikoi deba picture ni. Picture adu St. Bertrand gi church adugi makhatang basaruki picture amani. Picture adugi matai dana makhal gi lai kaya ama yekli. Hebrew mayekta wahi kharasu iri aduga sana machugi cross amasu yekli. Picture adugi makhagi saruktana Latin maronda wahi khara irami. Wahi sing adu 12 December 1694 gi matamda irambani haina picture aduda utli. Asamna irami.
ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩꯒꯤ ꯂꯟ-ꯊꯨꯝ, ꯄꯩꯁꯥ ꯑꯃꯗꯤ ꯃꯤꯡꯆꯠ ꯃꯌꯥꯝ ꯑꯃꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯅꯨꯡꯉꯥꯏꯅ ꯁꯤꯈꯤꯒꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛꯇꯨ ꯑꯁꯨꯝ ꯐꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯇꯨꯒꯤ ꯑꯔꯣꯏꯕ ꯆꯦꯅꯥꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯄꯤꯛꯆꯔ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯆꯔ ꯑꯗꯨ ꯉꯁꯤꯗꯒꯤ ꯆꯍꯤ 200ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯕꯥꯏꯕꯜ ꯑꯃꯗꯒꯤ ꯂꯧꯊꯣꯛꯄ ꯄꯤꯛꯆꯔ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯄꯤꯛꯆꯔ ꯑꯗꯨꯗ ꯎꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯀꯤꯡ ꯁꯣꯂꯣꯃꯣꯟꯅꯤ꯫ ꯀꯤꯡ ꯁꯣꯂꯣꯃꯣꯟꯅ ꯃꯥꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯀꯔꯦꯝꯅꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯜ-ꯅꯥꯀꯜꯗꯅ ꯅꯨꯡꯁꯥ ꯑꯅꯤ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯄꯤꯛꯆꯔꯅꯤ꯫ ꯆꯦꯅꯥ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯜꯗ ꯅꯞꯂꯤꯕ ꯄꯤꯛꯆꯔꯁ ꯑꯗꯨꯅ ꯎꯍꯜꯂꯔꯤ ꯂꯥꯟꯃꯤ 4ꯒꯤ ꯁꯛꯇꯝ꯫ ꯃꯈꯣꯏ 4ꯒꯤ ꯅꯥꯀꯟꯗꯅ ꯑꯁꯤꯕ ꯂꯥꯟꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩ꯫ ꯁꯤꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯊꯤꯔꯝꯃꯤ꯫ ꯃꯀꯣꯛꯇꯨꯁꯨ ꯂꯩꯊꯠꯂꯤ, ꯃꯃꯤꯠꯇꯨꯁꯨ ꯃꯁꯥꯗꯒꯤ ꯆꯣꯡꯊꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯆꯔꯗꯨꯗ ꯌꯦꯡꯕꯗ ꯐꯥꯎꯕ ꯏꯁꯥꯗ ꯑꯀꯤ-ꯇꯨꯖꯨꯡꯕ ꯐꯥꯎꯍꯟꯕ ꯄꯤꯛꯆꯔ ꯑꯃꯅꯤ꯫ ꯄꯤꯛꯆꯔꯗꯨꯗꯁꯨ ꯎꯔꯤ ꯂꯥꯟꯃꯤ 4 ꯑꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯤꯑꯣꯏꯕ ꯃꯥꯟꯕ ꯖꯤꯕ ꯑꯃ ꯊꯝꯂꯤꯕ ꯑꯗꯨ꯫ ꯖꯤꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯡ ꯀꯪꯉꯤ, ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯃꯥꯒꯤ ꯎꯟꯁꯥꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯀꯪꯉꯤ, ꯃꯇꯨ ꯌꯥꯝꯅ ꯆꯣꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯕ ꯑꯗꯨꯒꯤ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯃꯆꯨ ꯆꯪꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯤꯡ ꯁꯣꯂꯣꯃꯣꯟꯗ ꯅꯨꯡꯁꯤꯗꯅ ꯇꯨꯀꯠꯆꯅ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯄꯤꯛꯆꯔꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯗꯦꯅꯤꯁꯇꯣꯟꯅ ꯒꯥꯏꯗꯇꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯒꯥꯏꯗꯇꯨ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏꯗ ꯈꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯀ꯭ꯔꯣꯁ ꯑꯗꯨꯗ ꯈꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯒꯤꯗꯨ꯫ ꯗꯦꯅꯤꯁꯇꯣꯟꯅ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ, "ꯂꯥꯏꯔꯤꯛꯁꯤ ꯌꯣꯟꯕꯤꯔꯣ, ꯑꯩꯅ ꯂꯩꯖꯔꯒꯦ, ꯌꯥꯒꯗ꯭ꯔꯥ?" ꯒꯥꯏꯗꯇꯨ ꯃꯁꯥꯗꯨ ꯆꯨꯝꯅ ꯐꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯁꯣꯝꯅ ꯄꯥꯝꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯔꯤꯛꯁꯤ ꯂꯩꯕꯤꯈ꯭ꯔꯣ, ꯑꯩꯅ ꯑꯌꯥꯕ ꯄꯤꯖꯔꯦ." ꯗꯦꯅꯤꯁꯇꯣꯟꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, "ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯜꯁꯦ ꯀꯌꯥꯝ ꯂꯧꯕꯤꯒꯗꯕꯅꯣ?" "ꯂꯥꯏꯔꯤꯛꯇꯨꯒꯤ ꯑꯣꯏꯅ 250 ꯐ꯭ꯔꯥꯡꯛꯁ ꯄꯤꯕꯤꯔꯝꯃꯣ." ꯐ꯭ꯔꯥꯡꯛꯁ ꯍꯥꯏꯔꯤꯕꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯄꯩꯁꯥ ꯃꯃꯤꯡꯅꯤ꯫ ꯏꯟꯗꯤꯌꯥꯗꯅ ꯄꯩꯁꯥꯁꯤ ꯔꯨꯄꯤꯁꯇ ꯊꯤꯅꯕꯒꯨꯝ ꯐ꯭ꯔꯥꯟꯁꯇꯅ ꯄꯩꯁꯥꯁꯤ ꯐ꯭ꯔꯥꯡꯛꯁꯇ ꯊꯤꯕꯅꯤ꯫ ꯗꯦꯅꯤꯁꯇꯣꯟ ꯉꯛꯆꯥꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥꯗꯨꯗ, "ꯑꯣ ꯅꯣ, ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯩꯒꯗꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯑꯔꯤ-ꯑꯔꯤꯕ ꯄꯤꯛꯆꯔꯁ ꯑꯃꯗꯤ ꯃꯦꯅꯨꯁꯀ꯭ꯔꯤꯞ ꯌꯥꯎꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯑꯗꯨꯒ ꯅꯪꯅ 250 ꯐ꯭ꯔꯥꯡꯛꯁ ꯈꯛꯇ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯃꯜ ꯌꯥꯝꯅ ꯇꯥꯃꯜꯂꯤ ꯅꯪꯒꯤꯁꯦ." ꯗꯦꯅꯤꯁꯇꯣꯟꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯒꯥꯏꯗꯇꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ 250 ꯐ꯭ꯔꯥꯡꯛꯁꯇꯒꯤ ꯍꯦꯟꯅ ꯂꯧꯔꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯗꯦꯅꯤꯁꯇꯣꯟꯅ ꯂꯩꯕꯗ ꯌꯥꯅꯔꯦ꯫ ꯈꯨꯗꯛꯇ ꯄꯩꯁꯥ ꯊꯤꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯔꯤꯁꯤꯞꯁꯨ ꯀꯛꯂꯦ꯫ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯌꯨꯁꯨ ꯊꯛꯃꯤꯟꯅꯔꯦ ꯗꯦꯅꯤꯁꯇꯣꯟꯒ ꯃꯥꯒꯤ ꯒꯥꯏꯗꯇꯨꯒ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯗꯦꯅꯤꯁꯇꯣꯟꯅ ꯂꯩꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯒꯥꯏꯗ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯣꯡꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯑꯀꯤꯕ, ꯄꯥꯈꯠꯄ, ꯃꯤꯄꯥꯏꯕ ꯐꯥꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯣꯛꯃꯤ-ꯅꯣꯛꯃꯤ ꯇꯧꯅ ꯍꯔꯥꯎ-ꯍꯔꯥꯎ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤ-ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯗꯦꯅꯤꯁꯇꯣꯟꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯣꯛꯂꯛꯂꯦ꯫ ꯒꯥꯏꯗ ꯅꯨꯄꯥꯗꯨꯅꯗꯤ ꯗꯦꯅꯤꯁꯇꯣꯟꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜꯗꯨ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯤꯁꯇꯣꯟꯅ ꯌꯥꯈꯤꯗ꯭ꯔꯦ, ꯃꯥ ꯃꯇꯣꯝꯇ ꯍꯜꯂꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯅꯤꯁꯇꯣꯟꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯒꯥꯏꯗꯇꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯗꯦꯅꯤꯁꯇꯣꯟꯗ ꯀ꯭ꯔꯨꯁꯤꯐꯤꯛꯁ ꯑꯃ ꯄꯤꯔꯝꯃꯤ꯫ ꯀ꯭ꯔꯨꯁꯤꯐꯤꯛꯁ ꯍꯥꯏꯕꯗꯤ ꯂꯤꯛ ꯑꯃꯒꯤ ꯃꯦꯗꯜꯗ ꯖꯤꯖꯁꯀꯤ ꯀ꯭ꯔꯣꯁ ꯑꯣꯏꯅ ꯍꯥꯞꯄ ꯑꯗꯨꯕꯨꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯗꯦꯅꯤꯁꯇꯣꯟꯒꯤ ꯉꯛꯁꯝꯗ ꯁꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯔꯥꯎ-ꯍꯔꯥꯎ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯤꯗꯥꯏ ꯄꯤꯅꯔꯦ꯫ ꯆꯤꯟꯕꯥꯜꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯗꯦꯅꯤꯁꯇꯣꯟꯅꯗꯤ ꯂꯤꯛ ꯑꯗꯨꯒꯤ ꯀꯥꯟꯅꯐꯝ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯗꯦꯅꯤꯁꯇꯣꯟꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯈꯤꯕ ꯑꯗꯨ ꯃꯄꯥ ꯃꯆꯥ ꯑꯗꯨꯅ ꯉꯝꯗꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯑꯁꯨꯝ ꯇꯧꯅ ꯗꯦꯅꯤꯁꯇꯣꯟꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯔꯦꯟꯠ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯗꯦꯅꯤꯁꯇꯣꯟꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯩꯈꯤ ꯍꯥꯏꯅ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯄꯨꯔꯛꯂꯒ ꯆꯪꯂꯛꯄ ꯃꯇꯝꯗ ꯗꯦꯅꯤꯁꯇꯣꯟꯅ ꯉꯁꯤ ꯆꯔꯆꯇ ꯆꯠꯄ ꯑꯃꯗꯤ
Ariba lairik ama leirakpa adugi maramda harang wari kaya ama lijarami. Chak toklaba matung yumbu nupi adusu magi kada changkhre. Deniston matomta ngaheure ka aduda lehuriba adu. Ngasai mahakna mamal hongna leirakpa lairik adugi maramda hena khangningo pokladuna Deniston do devil ama leiribadugi manakta changlaklami aduga masu chokri amada phamduna lairik tu yengba hongna bahaiduna semsarami. Lairik tu yengba haudringaigi mangoinana Deniston gi masada leitadaba charangnaba amadi pakhatpagi ihul ama phauраklami. Aduga amuksu mana phamliba adugi matungaina kanaguma misak ama lepagom wakhalda phauhali. Adubu mahak akiwadi pokte adune hannasu yengthoklude. Lairik adu fangna Deniston do matomta machinda murum solaklami. Canon Alberic haibiniko magi mamingdo. Adugi nupa adubu kamdongna siki obajano. Nataga France hadoklaga lotkriba jalo. Madi huran babu onthong naikhrene. Library ama lut tawraga fanglakpa ariba photo amadi manuscript mayam se mana kaya jaksina thamminu yenguni. Lairik tu asumphak tu niyeng madamda magi ngaksamda ngasai guide tugi machanupi na pirakpa crucifix aduna ayetpa khara pire khanduna crucifix adu fatlak thoklaga table adugi machi amada thamki. Asigumba supernatural oibu wafamda kaya thajadaba misakoibana crucifix amagi taubangambagi saktisu Deniston mahakna hanthana khallubani. Crucifix adu hek thambaga table dugi kachin amada magi khuning mapada karingum potsakama Deniston uraklami. Potsak tu karino haina mikop tu da khali. Pen wiper uchira achawa mirangla natraga karino haina khali mikop kharadi. Aduga muksu potsak tu manhan ukhiba saktam amagum tawhali. Yengbada yamna hangoiba potsakni. Mi amagi khucha oina tawi. Adubu khucha adu aduki matik mayang kangi. Saru sarangak makongi saruksu amata yaude karakraksu kangi matusu yamna chomi miyaiba magi makhutagi haujiki makhutune hena sangadaba mali khujinsu yamna sangi thokthok lauba hangoibagi saktamni. Pochaktu osumi yengbada haujikti khanglakle madudi magi mitta uriba makhut adu mana scrapbook adudagi aroiba laimaida ukhiba Lanmi Marina kosin na thamba mayang kangba jiba adugi makhutni haiba. Deniston du khangpre khangna fuk haugatli. Masadu thakat pehenman bana chirdune kaine long hekta haithei. Miholsu khangjong liba adu phathana bahaiduna makhutna mana thabak da suthami. Tanja aduda magi table machi da thamlamba krak kangba sarungakta oiba yengbada yamna hangoiba pokpa makhut adugi mapu oiriba jiba adusu Deniston gi matung oina tamna hogalaklami. Makhutuda natana jiba adugi saktamdu yengbada yamna hangoiba pokani. Masa pumba amuba matu chomi. Ngasai mana picture da ukhiba saktam aduga khetnaba karisu leite. Hingchaba amagi saktam gumlaba jiba adugi khadangdu aduki matik sangi. Musuk muba chinbaldugi marumda ngaurok ngauba maya pareng oi. Naton supande Mamitki angauba saruktugi mahutta ayakpa hangkal mapal machu oina tawi. Mamitki amuba sarukaduna Deniston da yamna sauna khani yengi. Deniston bu mikup simaktada hatoklagi haibagi matagom. Hojik uriba saktam adu aduki matik sathiba mibu hingna hatpa ngamba jiba amagi saktamni. Mi sumandaba sanga sumandaba jiba amani. Deniston su fuk haugatuna mamai hut leiraga magi matungda yenglaklami. Uriba saktam aduda lawai lutongi samdu chap yungkhre. Ngaihaktuda sor thingi siraboi khalli mahak masasi. Seconds kharagi matung matela muktang gut yothaduna wakhal khali. Asuktam thiba yenghaidaba saktam ama magi mitmangda uraba asi mana kari lalubagino. Mahak aranba thabak amata tawkhide. Wahai ama phawbasu hairuba leite aduga karigi yengbada tamthiba jiba asina magi matungda leplibano. Thangnaba mikopta Deniston gi makokta wakhal ama lakle. Ngasai mana guide adugi
mayumdagi thorakpa matamda magi machanupi aduna mangonda sirakhiba crucifix adu ningsinglaklammi. Khudaktuda makhut ama aduna table adudagi crucifix adu lawi aduga ngaksamda fatsijinkhi. Madudadi tamthiba jiba aduna mangonda hena sauningna yanglakpa mikuptuda den stone do magi ariba thawna lingjal pumba puthoktuna khonjal hauna amuktang kanna laurami. Aduga masu leimaida gyan mangna pop takhre. Mana kanna lauriba adu taraduna Denniston gi maru Perry amadi Bertrand Denniston leiriba room adomda changlaklami. Makhoi anina Denniston gi room gi thongjildu hek yaubaga kanaguma misakamana makhoi anigi marakta fauduna chatkibagum phawhali. Adubu misakadu masakti uge haba phangkhide. Madudadi makhoi anina thongdu prapa hanglaga manungda changlakpa madamdadi Denniston leimaida gyan mangna tariba adu ure. Thuna chansili Denniston gi manakta. Aduga Denniston bu makhoi anina haugatpiduna phamangda pusinbire. Numitumadi marup anidu Denniston gi manakta leiduna mabu sangbirami. Makhoi anidi karisu khangjaba nate lairiktugi maramda. Aduna Denniston matau karamna gyan manglibano haibasu makhoina khanglamde. Mathangi numitni nongan phungan phum tarakpa matam adawaida Denniston gi guide adu Denniston leiriba rent ki leifam adomda laklami. Denniston gi yumbu nupi amadi mamanaba aniduda wari pumba lire. Ngarang Denniston hairamba wa amadi gyan mangduna taduna leiribadu phawba amadi chithadana loina lirami. Warido tabada guide nupadugi masada angakpa amadi pakhatpa thukatpagi mami amata taramde. Nupaduna hairami. Jiba adu mahakni. Ai isamakna iminmangna urabani. Wahaidu khak hairami. Adubu lairiktugi maramda manam kari khangi. Lairik aduna mangonda leiringai matamda mangonda kari thaudok thoki haibagi maramda wahai ama phawbudi hairamde. Lairik adugi asengba mapu oiriba Canon Alberic hairiba misak adugi punsida kari thaudok thoki. Lairik aduga konana chatliba mira sara khangdaba jiba adu karma makhalgi fatraba thawai no haibana chingba amata khangkhide. Akibagi masakoiraba picture adugi makhagi sarukta Latin mayekna wahai khara iramliba adu kananasu pukning changna paramde. Asumna irami. Babylon hairiba mafam adugi chidaida leiba fatraba thawai amani. Lairik asina leibu mafamda masu inaduna chatkani. Lairik asigi aroiba leimaidi yauriba saktamasi hek thengluba natraga yengluba misak adubuni fatraba thawai aduna singduna thamliba. Babylon gi ningthau Solomona fatraba thawai asibu maithiba pikhiba ahanbani. Canon Alberic semlamba scrap adu hojiksu Cambridge da leiba museum amada mapop kaida thamli haina thajanari. Adubu lairik aduga konana chatliba thawai amadi fatraba sakina sing adu asengbara aranbara haibadi isa da thoglaba matamdata